Channel may abutaram nopsari loidona channel asina ngasi thagat sagadoriba video se khobang mai ga mari lenaba video ma mayam khudol tamjege hariba khobang mai ase aigi subscriber amagi aihakna mahaki result se pi khraba matungda mahanga pirakpa feedback aitar madu paraba matungda mahaki aini yengkiba mong matawsa kamai tawna do mayam do mu khanganjage haidana sumaina video se thagat sarpun hariba miyo se andro degini ko mahaki maming matha de ai losinjarege naha oiriba nupa mane haitare aduga mahaki aina yengkraba matungda mahana piraiba feedback sa ai adum pathokserke mayam yengminasiko Thagachari oja yamna nungaijare oja punsigi khobang mai ahanba yengjabane ai thoinasu thajagandaba misak amasune adubu ojan hariba singche isada hoji hoji kanna struggle tawjari kumsi se aingonda khangawdana income khara ten khraba tha ama nisida punsida tholaktriba sel thokpa hore adubu saving tawbudi ngamde ojana haibiba mi loinaba business tawba achaw sarnadi adrogi kasin amada pokchara buju hekta thibulai Lekai ke maru mapang singnadi aibu uraga ijat tawbi toinadi pundre adubu paisa khara khara paire gaina leiriba naha singnadi yengchinbada loire aige thabakti hawboda ngairi karam thokadabnu khangdri maybe someday I will come out with 10 madugi matamada yambigi nakta soidana lakhigani sumaina magi feedback se phajana pirei ko aina result pi kheba matamda maki mahana sida phungto iba kharacha adum ai hanu sudum kharadum yawki haitari ko aduda mana page duna sumaina aingonda mu thabirakpani aina sumaina result pi khraba matungda myoy aduna maki result para matungda masada nuaijaba yam chumamba adum kyama phawba haibitare sigum base adum yam nuai haitare ai goina so aina sumaina yengkeba singse sumaina feedback pirapa mayam ama leiri ado ngasi goinadi ngasi gi mahaki video se habidi mahaki khobang mai yengkibado aduga mari lainana semgadaba video ni na mahaki feedback sa masidan lokachabane haidana sumai thamjege loinana ngasi gi yengbiriba sinau singi marakta khobang mai yengbinungbu yawrgasu aigi video se nakalda number abadum tholaga thambane madu aigi whatsapp number ne madu contact tobiro message thabiro adugi matungina khobang mai yengba matamda kari kari changani kari tawgani habado madu paw phaunarba matungda adum yengba yagani kana gumana ai yumda laga yenge habasu dum yawe kesu kaide yengba adubu aina yengjariba mong asidi page mari dagina manga yambada tariet yoga yawi ko typing tawga mi ge result pinai haitare aduna mi sina laga ngaire ga pham leibadi nuaitabani na ma ki khuba ki photo je aina mu nam hobo gumba adigi ma gi details khara kumna dum lahoba adu aina result do gongni ne le ai thara ge dumai hainer ga dumai thana ba ngakani ko aduga khudakta kana gumma mai nakta laga yeng biu haibse aina chin haida dum hairaga dum pi bisu dum ui result se adu hairi ba chin haid haina bududi kaw heba dum yawi dana ko aduna PDF file amadum semnai haitare aduna laga yeng habsu kesu kaide adubu lakrsu dum kesu kaide haitare habidi ara padigi me ama ingonda WhatsApp ta message tawraga maina paw phaunaga yengba me am yaw haitare manipur degi duna tana manipur akhoi metai masa adigi muslim islinau dum yawri ko habidi mapan da leiba Assam da leiba Tripura da leiba Ziri da leiba adugum kya amasudum yeng haitare ko habidi WhatsApp ke through da makoina yumda laktebada chathoktabada yam line yam komna ahal kya masappa ngamdu sudum magi masu sing adumai torga photo torga nama tharaga yeng sudum yaw haitare habidi laktholak singe awabje masilai handabida adumai yeng bane yam matamda aduna sumaini yengjai jengbining bol riga sudum ai WhatsApp number do aduda paw phobiro message oin tawbiro haidara sumai haijeri ko aduga loinana haijening ba mana akoina khubang mai yengba matamda nupa oirga na yetta nupi oirga na oida masi yam hangna rei ko haibadi karom saito oidino kaina smaina sum hangna puyawe ado ayam matamda nupa di yelom di yenge nupi na oirom di yeng haitar ado haide bsia kana gumba oida yengning basudum yaw puyawe ado yengba budi ado kaigino haba matamda yetta aina khangning ba mahaki mai do mafung phaba oidraga di oina digi habidi left gi sudum low puyawe ko ado mayeke di nupa gi di Faidi chumbasi yena chumme nupi gina oidana hena chumme adana sumaina yengna ban haidana sumai thamjagi loinana video se mieng taminer se haidana haijari ahan bada thamjagaduri ba se khuba se gi mahaki masu gi matang ne aihangna khubang mai yengba matamda myoy adugi masu digi horga khutsa sing amadi khubak ki manungda leiriba mai sing hairiba sing ase result dum pijabani
ꯑꯍꯥꯟꯕꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯆꯨꯒꯤ ꯃꯇꯥꯡꯅꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯕꯥꯛꯀꯤ ꯃꯆꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯈꯜ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯃꯗꯨꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨꯒ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯪꯕ ꯃꯆꯨ ꯆꯪꯕ ꯑꯃꯁꯨꯡ ꯈꯨꯕꯥꯛꯇ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯕ ꯑꯁꯨꯃꯥꯏꯅ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯝꯖꯔꯛꯀꯦ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯕꯁꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯀꯂꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯍꯩꯒꯟꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯁꯥ ꯅꯥꯟꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯕ ꯂꯣꯏꯅꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯐꯕ ꯃꯁꯥ ꯐꯪꯖꯕ ꯃꯁꯨ ꯐꯪꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤꯁꯤꯅ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯁꯦꯞꯅꯤꯀꯣ ꯈꯨꯕꯥꯛꯁꯦ ꯃꯌꯥꯏꯒꯤ ꯑꯁꯤꯅ ꯁꯥꯡꯉꯒ ꯈꯨꯠꯁꯥꯁꯤꯡ ꯈꯔ ꯇꯦꯜꯂꯞ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯕ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯔꯗꯤ ꯁꯣꯟꯒꯟꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯃꯒꯨꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤꯅ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯆꯒꯦ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯑꯁꯤ ꯈꯔ ꯂꯣꯡꯊꯣꯛꯅ ꯍꯥꯏꯕꯗꯤ ꯇꯦꯛꯊꯣꯛꯅ ꯄꯥꯜꯂꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯒꯨꯟ ꯈꯔ ꯂꯩ ꯃꯗꯨꯗꯤ ꯃꯤꯕꯨ ꯊꯥꯒꯠꯄ ꯌꯥꯝꯅ ꯍꯩꯕ ꯃꯤꯕꯨ ꯃꯕꯨꯛ ꯐꯅꯕ ꯍꯤꯔꯤ ꯀꯣꯟꯕ ꯌꯥꯝꯅ ꯍꯩꯕ ꯋꯥꯔꯧ ꯄꯔꯧ ꯇꯧꯒꯟꯕ ꯃꯤꯕꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯕꯨꯛ ꯂꯨꯕ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯤꯟꯐꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯈꯨꯗꯣꯝꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯁꯪꯒ ꯂꯩꯕꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯊꯕꯛ ꯁꯤꯟꯐꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯀꯌꯥ ꯐꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯃꯔꯨꯞꯅ ꯀꯜꯂꯛꯄ ꯂꯩ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯑꯃꯗꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯇꯤꯟꯅꯕꯁꯨ ꯃꯊꯧ ꯇꯥꯏ ꯃꯊꯪꯒꯤꯁꯤꯅ ꯈꯨꯠꯌꯥꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯂꯨꯅ ꯈꯟꯖꯔꯨꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯂꯩꯒꯅꯤ ꯈꯨꯠꯀꯤ ꯈꯨꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯃꯗꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯩ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯇꯥꯟꯅꯕ ꯀꯜꯂꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯀꯌా ꯐꯣꯡꯗꯣꯛꯄ ꯑꯣꯏꯗꯕ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯍꯟꯗꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯂꯩꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯗꯣꯝ ꯍꯦꯛ ꯋꯥꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯒꯅꯤ ꯃꯊꯪꯒꯤꯁꯤꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯌꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯑꯩꯅ ꯄꯤꯖꯔꯤꯕ ꯁꯤꯗ ꯑꯦꯔꯣꯅ ꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯄꯥꯔꯠꯅꯔꯒ ꯃꯔꯤ ꯐꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯃꯥꯟꯅꯕꯁꯨ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩꯕ ꯃꯔꯝꯅ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕꯗꯤ ꯀꯌꯥ kena thoina leibo oide haidana samai thamjage mathangisina my line ase aihangna erona piriba si line sini masi line ase dum nithina dum lei habitare adu line se yam chana leibi sunate ko masing matung inda kari phungdo kep dum yan khangmina se madadi hariba line ase gi matung ina mhaga se lairik laisu sang amada hibo oigani amadi tumge wakhal kya kana khanjin bo oidaba maru ina persian focus toba aduguma misak amane loinana imung manunggi mioisinga mari faba imung manunggi hawarapa leita laira kya dasu agamba mating tawnaba honajaba adugumba mioini mathangisina lifeline se ahangna pijariba ero sina taiba jaga sibuni hariba line se adum nithina leibo ere aduga marakta line se jaga swai sida kidang mutba yawi ko sigi matang se kari leibiga bado yengmina se hariba se chahi nifugi aduwaitani ko leibiba jaga se mutba jaga se hariba lifeline asigi matungina punsida ayat apan awana sikya kanadi leibo oide adubu chahi nifu aduwaida ana yek oibaba haksang sondaba yaba karigumba marama madigi haksang sondaba ni khangde ana ayek yawbuni khangde dugum khara mayongna ba yaba chahi nifu aduwaida lei aduna hariba chahi matang asimadi haksangi khara hena khanjaduna haksang phana phonaba
amadi afoba chinjak chaba yamna mathau taganiko loinana ningsinggadaba amana mahakki oina mahakki masida thokdok thokpa matamda amadi awana lakpa matamda support tawbiba amadi mateng tawbiba mi asi irei leibo oiroiba masi kamaina haige haiba matamda hairiba lifeline asige manungda akoina support line haidar khangnaba line khara dum khobironggi manung somda leinabani aduba mahakki oinati leibo oiti maram asina niko masigi matungena mahakki oina awana yeda palakpa matamda mahakki support tawbinaba mi leitaba maduna maram oiraga isana idom honajaba awaba taba matamda su isana honajaba adugumba oigani haitareko masigi matungena tungi wakal khalaga thabuk tawba masangi thabuk habadi aigi tungda hayeng awana taragadi aigi damakta support tawbinaba mi leiti ko habse masi khangna thabuk tawba masangi haitare loinan hairiba line ase dum ningthina laiba maramna punsi nung sangba adugumati oigedoribani haitana sumai thamjage mathang asina thabuk sinphanggi matang ko thabuk sinphanggi matang yanglakpa matamda khuning thong makhada yengi hariba sida laiba mai asi adum line ase dum leibidu ariga kharadi tenba mafung pha oidaba mate oiba aduguma piriko masigi matungina thabuk sinphanggi matang asi hekta line mai pakba adugumadi piroiba haibadi tanaba kanbam changi honaba kanba masangi khang makanba changi ba maha ase hojik chahi kunga mapan ni maram sina matam khara dum dai ri haitare tanaba yaba khang ba yaba honaba yaba try to yaba aduna hona jaragadi mai pakba yaba adugumba mai di oi adubu yam hekta line phangani haba adudi haiba ngamjaro haitare ko line sigi matungina ne aduna honaba kanba changi khang makanba changi hona jaragadi mahi de dum phangba yaba adugum oi haidana smai thamjage mathangi sina hairiba khoba sida mahaki business line se leibra haibduni ko business line jeng pamatana khoba sida khunawi tamna chakataba line khara di lei haitare yam phajana di leiboi de kitang di lei haitare masigi matungina business line su khara di chana ba peri aduna pamjaba hainaba business line ama khanduna tawda kana padi oigani hairiba line asisu mateng ni mapung pha boi de haitare maduna maram oiraga business tawraga su mapung pha boi daba tung koi boi daba sigum khara thengna gani ba aduna gariguma nahana business tawge haina khanba leiragadi tungi khanba tare madudi wakhal loksing che khara sijina tare aduga aina sanaba aina hainaba line ama khanba change business tawge haina khanba leirga su ai hangna sana roi da boi taragadi tung koi bo oiroi aduna tung koina bi damakta pamjaba hainaba line ama khanba change masini asumna thabak sen phangge matang se mai dadi sumaina leire ado mahaki oina rasi dai tare ko mahak se kainya rasi ne kainya rasi goina mahaki chana ba sinpham khara ai thamjaramge mahana karigumba government job tanagi haiba taragasu aina bijari basing maraksidagi pamjaba mukhalagadi tungkoiba nungaiba hainabo eragadi phamkaba phamchawo duguma lakadoini business toge haiba taragasu mangna chanaba sigum sidi khanba yai ko rasigi matungina chanaba sinpham ase doctor ko software developer writer oiba project manager physical therapy art director game designer technical director spiritual leader land revenue department da thabak tawba agriculture ge department natragana agriculture ga mari leinaba law singu ga mari leinaba sinfam natragana farming tawba ko natragana gardening sigumba chana ba pi haitare ko masi rasi gi matungina pirak bodoni ko aduga mahaki khoba asida amuk yengba yabase kaino haiba matamda akhoina laibaki mai fat line se kari laibaki haibto yengmina se haiba mahaki khoba asida lairiba fat line asi aihangna yellow color da yekjare haiba fat line asi gi matungina line asi sanga mata laibo oire aduga line asi mate oiba marakta tatpa masina maram oiraga thabak sinphamda mafung phaba oidaba hongdo hongjin leiba adugum khara thengnagani loinana line asiga matungina miga mateng kya leitaba isana iromdom hona jaraga mai pakpa oigadaba adugumba mai oi aduna miga mateng aidana isana khang hona jabana afabo oigani asumna mahaki fairline su adum sumaina dum thengna jare haitare aduga magi lifeline manung da su ngasai akhoi gi support line lekhidaba khokidaba adugumba su dum mari leini ko mathangi sina khoba asigi mayaida habidi hard line ga my line ga ani ge maraksida crossing line am form toiko fair line torga form torpuni masigi matungina mahaki oina bunsida chahi kunthra manga dagina ne fu fawge manungda afobo thodu khara thokpa leigani ba masi thabake obi ai sel thumge matang oira basu ai mai pakpa amati chakhotpa piba adugumba leigani masini ko aihangna hairiba miyo ase chahi kunga mapan suruba yum pandriba andro dagi adugumba aigi naw amagi mahaki khobaki result ne
ꯑꯩꯅ ꯄꯤꯖꯈꯤꯕ ꯔꯤꯖꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯐꯤꯗꯕꯦꯛ ꯄꯤꯔꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯦ ꯃꯃꯤꯡ ꯃꯊꯥꯗ ꯑꯩ ꯊꯝꯖꯗ꯭ꯔꯕꯅꯤ ꯃꯁꯤꯅꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯈꯨꯕꯥꯡ ꯃꯩ ꯌꯦꯡꯉꯛꯄꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯣꯝꯁꯨ ꯈꯨꯕꯥꯡ ꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯠꯆꯔꯤꯕ ꯅꯝꯕꯔ ꯑꯃ ꯄꯤꯖꯔꯤꯕꯁꯦ ꯃꯁꯤꯗ ꯑꯗꯨꯝ WhatsAppꯇ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ